Tashing ta ngarang hawdoki ba airlines kainosi air service si yamna phaba kaino amane nai logjai maram diji tajin thambiba da maina koi Imphal Guwahati Imphal Kolkata se yamna connecting yamna laiba adugumba Manipur gi chatpa jaga ama oi maram de koi 2023 gi May ahumdagi hawgriba complex da gawrakanda laikha ge lambi chatpa suya amak yadrabani na koi mite committee ko na particularly koi atopa community sing bus da kai da dum chatli atopa taxi service sing adum laibani na aduna ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯒꯨꯋꯥꯍꯥꯇꯤꯒꯤ ꯐ꯭ꯂꯥꯏꯠ ꯃꯃꯜꯁꯤ 2,000ꯒ 1,800 ꯍꯧꯔꯒ 2,200ꯒ 300 ꯃꯦꯛꯁꯤꯃꯝ 3,350 ꯐꯥꯎꯗ ꯂꯩꯔꯝꯕꯗꯨ ꯑꯩꯈꯣꯏ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯃꯃꯥꯡ ꯑꯗꯨꯋꯥꯏ ꯗꯤꯁꯦꯝꯕꯔꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯅꯥꯕ ꯗꯤꯁꯦꯝꯕꯔ ꯑꯗꯨꯋꯥꯏꯗ 9,000ꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ 9,000ꯅ ꯑꯣꯏꯔꯀꯥꯟꯗ 10ꯗꯒꯤꯅ 50-30 ꯑꯗꯨꯃꯥꯏꯅ ꯌꯧꯕ ꯈꯨꯗꯛꯇ ꯀꯛꯑꯒꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯏꯁꯥ ꯊꯦꯡꯅꯖꯔꯛꯏ ꯊꯦꯡꯅ ꯑꯩꯈꯣꯏ 9,000-9,000ꯗ ꯀꯛꯑꯒ ꯑꯗꯨꯃꯥꯏꯅ ꯒꯨꯋꯥꯍꯥꯇꯤ ꯆꯠꯂꯤ ꯑꯞ ꯗꯥꯎꯟꯁꯤ ꯑꯗꯨꯝ 10,000ꯒꯤ ꯃꯌꯥ ꯆꯪꯕꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯊꯦꯡꯅꯩ ꯑꯗꯣ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯕ ꯗꯦꯕꯦꯠꯇ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯁꯟꯗ ꯃꯌꯥꯝ ꯑꯃ ꯁꯤꯒꯤ ꯇꯥꯅꯕ ꯑꯩꯈꯣꯏ ꯑꯄꯤꯜ ꯇꯧꯔꯒ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯁꯨ ꯂꯥꯛꯆꯩ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯄꯣꯠꯇꯨ ꯑꯩꯈꯣꯏ ꯉꯔꯥꯡꯗꯒꯤ ꯁꯨꯃꯥꯏꯅ ꯑꯦꯚꯤꯌꯦꯁꯟꯒꯤ ꯀꯩꯅꯣ ꯀꯥꯡꯕꯨꯁꯤꯡ ꯌꯥꯎꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯀꯩꯅꯣꯅ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯇꯧꯔꯀꯥꯟꯗ ꯀꯥꯁꯟꯕꯥꯏꯁꯤꯡ ꯌꯥꯎ ꯃꯥꯟꯅꯩ ꯑꯗꯨꯒ ꯂꯣꯏꯅꯃꯛ ꯑꯇꯣꯞ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯌꯥꯝꯗꯨꯗ ꯉꯁꯤ ꯄꯥꯏꯈꯠꯂꯛꯏꯕ ꯊꯕꯛꯇ ꯑꯩꯈꯣꯏ ꯂꯨꯄꯥ 2,000ꯗꯒꯤꯅ 5 ꯐꯥꯎ ꯃꯅꯨꯡꯗ ꯃꯦꯛꯁꯤꯃꯝ ꯑꯣꯏꯔꯀꯥꯟꯗ ꯃꯗꯨ ꯍꯦꯟꯕ ꯇꯥꯔꯒꯗꯤ ꯔꯤꯝꯕꯔꯁꯃꯦꯟ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯄꯤꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯂꯧꯋꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯦꯌꯔꯂꯥꯏꯟꯁ ꯂꯩꯔꯤꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯇꯥꯖꯤꯅ ꯄꯟꯕꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯏꯟꯗꯤꯒꯣ ꯈꯪꯗꯦ ꯑꯗꯨꯒ ꯏꯟꯗꯤꯌꯟ ꯏꯌꯔ ꯑꯦꯛꯁꯄ꯭ꯔꯦꯁ ꯈꯪꯗꯦ ꯏꯟꯗꯤꯌꯟ ꯑꯦꯌꯔꯂꯥꯏꯟꯁ ꯈꯪꯗꯦ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯐꯖꯅ ꯍꯞꯇꯥ ꯑꯃꯗ ꯑꯗꯨꯝ ꯐ꯭ꯂꯥꯏꯠ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯤꯕ ꯄꯣꯠ ꯏꯚꯟ ꯃꯁꯤꯒꯤꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯑꯦꯚꯤꯌꯦꯁꯟꯗ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯇꯛꯅꯔꯤꯕ ꯄꯣꯠꯁꯤ ꯇꯛꯅꯔꯀꯥꯟꯗ ꯍꯧꯖꯤꯛ ꯀꯔꯤꯒꯤ ꯑꯗꯨꯝꯕ ꯑꯦꯂꯥꯌꯟꯁ ꯏꯌꯔ ꯁꯥꯔꯚꯤꯁꯅ ꯒꯚꯔꯟꯃꯦꯟꯠꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯁꯤꯕꯨꯛ ꯉꯝꯃꯒ ꯀꯔꯤꯒꯤ ꯃꯈꯣꯏꯅ ꯃꯇꯝ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯑꯣꯏꯅ ꯌꯥꯝꯅ ꯃꯃꯜ ꯍꯦꯟꯒꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯊꯪꯅ ꯂꯩꯕꯥꯛꯁꯤꯡꯗ ꯁ꯭ꯇꯦꯠꯁꯤꯡꯗ ꯄꯥꯏꯔꯤꯕ ꯐ꯭ꯂꯥꯏꯠꯀꯤ ꯃꯃꯜꯒ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏ ꯒꯨꯋꯥꯍꯥꯇꯤꯐꯥꯎꯗ ꯄꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯀꯣꯜꯀꯇꯥ ꯄꯥꯏꯔꯤꯕꯁꯤꯒ ꯃꯃꯜ ꯈꯦꯠꯅꯕꯁꯤ ꯌꯥꯝ ꯋꯥꯡꯅ ꯀꯥ ꯍꯦꯟꯅ ꯈꯦꯠꯅꯃꯟꯈ꯭ꯔꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤ ꯃꯁꯤꯃꯗꯤ ꯌꯥꯝꯅ ꯐꯕ ꯄꯣꯠꯅꯤ ꯑꯗꯣ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯇꯣꯞꯄꯁꯤꯡꯁꯤꯁꯨ ꯑꯩꯈꯣই ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯄꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯇꯝ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯚꯦꯀꯦꯁꯟ ꯊꯣꯛꯂꯛꯄ ꯃꯇꯝ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯪꯕ ꯃꯇꯝ ꯑꯗꯨꯒ ꯚꯦꯀꯦꯁꯟ ꯃꯇꯝꯒꯨꯝꯕꯗ ꯌꯥꯝ ꯍꯦꯟꯒꯠꯂꯤꯕ ꯄꯣꯠꯁꯤꯡꯁꯨ ꯈꯤꯇꯪ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯤ ꯌꯥꯝ ꯐꯕ ꯈꯣꯡꯊꯥꯡ ꯑꯃ ꯁꯔꯀꯥꯔꯅ ꯄꯥꯏꯔꯤꯕꯁꯤꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯁꯤꯡꯊꯥꯅꯕ ꯄꯣꯠ ꯑꯃ ꯑꯣꯏꯒꯅꯤꯅ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯦꯜꯂꯝ ꯊꯝꯖꯒꯦ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯏꯁꯨꯁꯤ ꯍꯦꯛ ꯍꯧꯕꯗꯒꯤ ꯇꯛꯅꯔꯒ ꯂꯥꯛꯑꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯒꯤ ꯅꯠꯇꯕ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯉꯁꯥꯏꯁꯨ ꯊꯝꯕꯤꯈ꯭ꯔꯦ ꯀꯤꯔꯟꯅ ꯑꯌꯥꯝꯕ ꯃꯃꯥꯡꯗꯒꯤ ꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯨꯄꯥ 500ꯗ ꯀꯛꯄ ꯋꯥꯔꯤ ꯑꯃꯅꯤ ꯂꯨꯄꯥ ꯑꯃꯗ ꯇꯦꯖꯨ ꯄꯥꯏꯕ ꯌꯥꯅꯤ ꯍꯥꯏꯕ ꯇꯣꯉꯥꯟꯕ ꯃꯣꯏꯒꯤ ꯁ꯭ꯀꯤꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯁꯤ ꯏꯚꯟ ꯀꯩꯅꯣꯒꯤ ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯄꯤ ꯑꯃꯅꯁꯨ ꯍꯥꯎꯁꯇ ꯄꯨꯈꯠꯇꯅ ꯈꯟꯅꯈꯤꯕ ꯂꯩꯔꯕꯅꯤ ꯃꯥ ꯃꯁꯥ ꯃꯛꯅ ꯆꯠꯄ ꯃꯇꯝꯗꯁꯨ ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯂꯧꯅꯤꯡꯕ ꯂꯧꯔꯤꯕꯁꯤ ꯀꯅꯥꯅ ꯂꯨꯛ ꯑꯞꯇ ꯇꯧꯒꯗꯒꯦ ꯍꯣꯏ ꯃꯁꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯃꯈꯥꯗ ꯂꯣꯏ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯃꯥꯅ ꯍꯧꯖꯤꯛ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤꯁꯤꯡꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯑꯗꯨꯗꯤ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟ ꯃꯤꯅꯤꯁꯇꯔ ꯂꯩꯕꯒꯤ ꯀꯥꯟꯅꯔꯤꯕ꯭ꯔꯥ ꯑꯦꯅꯤ ꯐ꯭ꯂꯥꯏꯠ ꯑꯃ ꯂꯣꯟꯆ ꯇꯧꯒꯦ ꯁꯥꯔꯚꯤꯁ ꯑꯃ ꯂꯣꯟꯆ ꯇꯧꯒꯦ ꯍꯥꯏꯔꯒ ꯑꯗꯨ ꯂꯩꯉꯥꯛꯅ ꯑꯌꯥꯕ ꯄꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯒꯤ ꯃꯥꯒꯤ ꯁꯥꯒꯗꯧꯔꯤꯕ ꯑꯦꯌꯥꯔꯄꯣꯔꯠꯇ ꯇꯥꯕꯒꯤ ꯃꯥꯒꯤ ꯇꯦꯛꯁ ꯄꯤꯒꯗꯧꯔꯤꯕ ꯈꯣꯠꯀꯗꯧꯔꯤꯕ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯃꯗꯨꯒꯤ ꯃꯈꯥꯗ ꯂꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯏꯠꯀꯤ ꯃꯃꯜꯁꯤ ꯂꯧꯅꯤꯡꯕ ꯃꯑꯣꯡꯁꯦ ꯑꯗꯨꯝ ꯂꯧꯔꯒ ꯂꯥꯛꯑꯦ ꯑꯗꯨꯅ ꯏꯁꯨꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯛꯇꯒꯤ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯈꯛꯇꯒꯤ ꯅꯠꯇꯦ ꯑꯌꯥꯝꯕ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯁꯨ ꯂꯩꯌꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯉꯥꯛꯁꯤꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯑꯃ ꯇꯧꯕ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤꯁꯤꯡꯁꯤꯅ ꯑꯗꯨꯝ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯑꯗꯨꯝ ꯌꯥꯔꯒ ꯆꯠꯇꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯁꯨ ꯃꯉꯥꯏꯔꯦ ꯁꯦ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯃꯌꯥꯝ ꯑꯃ ꯂꯤꯡꯈꯠꯂ ꯂꯩ ꯑꯗꯨꯒ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯈꯥꯗ ꯑꯗꯨꯒ ꯏꯗꯨꯀꯦꯁꯟ ꯑꯦꯖꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯁꯨꯇꯤꯕꯨ ꯊꯥꯔꯣ ꯆꯠꯅꯕ ꯑꯣꯏꯔꯣ ꯀ꯭ꯂꯥꯁ ꯐꯧꯕꯕꯨ ꯑꯣꯏꯔꯣ ꯃꯗꯨꯒꯤ ꯃꯈꯥꯗ ꯂꯣꯏ ꯂꯩꯒꯗꯕ ꯉꯥꯛꯇꯅꯤꯅ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗꯤ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯦ ꯀꯤꯅꯣ ꯇꯥꯖꯤꯠ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯦꯚ꯭ꯔꯤ ꯀꯩꯅꯣꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯁꯤꯡ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯁꯤꯡꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯗꯨꯒꯨꯝꯕ ꯂꯣ ꯔꯨꯜꯁ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯂꯣꯏ ꯊꯨꯒꯥꯏꯔ ꯇꯧꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏ ꯎꯔꯕ ꯉꯥꯛꯇꯅꯤ ꯑꯦꯚ꯭ꯔꯤ ꯁꯦꯛꯇꯔꯗ ꯅꯣꯠ ꯑꯣꯟꯂꯤ ꯑꯦꯚꯤꯌꯦꯁꯟ ꯈꯛꯇ ꯅꯠꯇꯅ ꯑꯗꯨꯕꯨ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯅ ꯁꯦꯛꯇꯔꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯒꯚꯔꯟꯃꯦꯟꯠꯅ ꯇꯣꯇꯦꯜ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯂꯩꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯤ ꯄꯥꯔꯠꯅꯔꯁꯤꯞꯀꯤ ꯀꯩꯅꯣ ꯑꯣꯏꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯔꯦꯜꯋꯦꯒꯤ ꯄꯣꯠꯇꯗꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯃꯈꯣꯏꯒꯤ ꯇꯤꯀꯦꯠꯁꯦ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯂꯦꯞꯄꯒ ꯂꯩꯈꯤꯕ ꯖꯒꯥꯁꯤꯡꯗꯨꯗ ꯑꯗꯨꯝ ꯃꯗꯨ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯗ ꯑꯦꯡꯒꯦꯖ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯈꯪꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯔꯦꯜꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯌꯧꯗꯣꯏ ꯇꯧꯗ ꯉꯥꯏꯔꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯈꯪꯗꯕꯅꯤꯅ ꯔꯦꯜꯋꯦꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯌꯥꯝ ꯆꯞ ꯆꯥꯅ ꯃꯥꯒꯤ ꯃꯃꯜꯁꯤꯡ ꯑꯗꯨꯝ ꯀꯤꯞ ꯇꯧꯔꯒ ꯂꯩ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯇꯤꯀꯦꯇꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡꯅ
ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯒꯤ ꯇ꯭ꯔꯦꯟꯒꯤ ꯇꯤꯀꯦꯠ ꯀꯛꯄꯁꯤꯡꯗ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯑꯦꯛꯁꯇ꯭ꯔꯥ ꯆꯥꯔꯖꯦꯁꯁꯤꯡ ꯁꯤꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯅꯪꯒꯤ ꯁꯤꯠ ꯐꯪꯍꯟꯕꯗ ꯔꯤꯖꯥꯔꯕꯦꯁꯟꯒꯤ ꯀꯟꯐꯥꯔꯝ ꯇꯧꯕꯗ ꯁꯤꯁꯤ ꯂꯧꯕ ꯍꯥꯏ ꯂꯧꯕꯁꯦ ꯄꯩꯁꯥ ꯂꯧꯔꯒꯁꯨ ꯌꯥꯝ ꯀꯟꯅ ꯂꯧꯗ꯭ꯔꯒꯁꯨ ꯖꯣꯏ ꯇ꯭ꯔꯦꯟ ꯇꯤꯀꯦꯠ ꯐꯥꯎꯗꯗꯤ ꯌꯥꯏ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯐ꯭ꯂꯥꯏꯠꯀꯤ ꯇꯤꯀꯦꯇꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡ ꯑꯗꯨꯒ ꯑꯦꯚꯤꯌꯦꯁꯟꯒꯤ ꯀꯥꯡꯕꯨꯁꯤꯡꯒ ꯃꯥꯟꯅꯔꯒ ꯇꯧꯔꯤꯕ ꯄꯣꯠꯁꯤꯗ ꯃꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯃꯥꯏꯅ ꯃꯈꯣꯏ ꯗꯤꯜ ꯇꯧꯅꯕꯅꯣ ꯈꯪꯗꯅ ꯑꯗꯨꯒ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯤ ꯈꯪꯅ ꯎꯅ ꯀꯩꯝꯇ ꯇꯧꯕ ꯌꯥꯗ꯭ꯔꯤꯕꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯋꯥꯏ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯦꯅꯤ ꯀꯩꯅꯣꯁꯤꯡꯁꯤꯅ ꯑꯦꯖꯦꯟꯁꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯇꯧꯕꯁꯦ ꯈꯔ ꯍꯦꯟꯅ ꯐ꯭ꯔꯤ ꯍꯦꯟ ꯊꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯗꯒꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯁꯥꯒꯨꯟ ꯇꯧꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯂꯥꯛꯏꯕ ꯄꯣꯠꯁꯦ ꯃꯁꯤꯗꯤ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯕ ꯆꯨꯝꯃꯤ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥꯁꯦ ꯗꯦꯕꯂꯞꯄꯤꯡ ꯀꯟꯇ꯭ꯔꯤꯅꯤ ꯍꯥꯏꯔꯒꯁꯨ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯁꯤꯗꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯀꯟꯐ꯭ꯂꯤꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯌꯥꯝ ꯊꯤꯅ ꯏꯀꯣꯅꯣꯃꯤ ꯗꯥꯎꯟꯐꯣꯜ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯦ ꯃꯥꯒꯤ ꯆꯪꯗꯕ ꯇꯧꯗ ꯌꯥꯗꯕ ꯑꯩꯈꯣꯏ ꯀꯅꯦꯛꯇꯤꯚꯤꯇꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯑꯗꯔ ꯁ꯭ꯇꯦꯠꯁꯤꯡꯁꯤꯒ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯌꯔꯦꯁ ꯄꯣꯏꯟ ꯑꯣꯏꯔꯤꯕ ꯏꯚꯟ ꯒꯨꯋꯥꯍꯥꯇꯤꯐꯥꯎ ꯆꯠꯄꯗ ꯅꯠꯇ꯭ꯔꯒ ꯈꯤꯇꯪ ꯂꯥꯞꯊꯣꯛꯄꯗ ꯀꯣꯜꯀꯇꯥꯐꯥꯎ ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯛ ꯌꯥꯝ ꯊꯤꯅ ꯌꯥꯝꯕ ꯄꯩꯁꯥ ꯂꯧꯕꯁꯦ ꯃꯁꯤ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯏꯚꯟ ꯃꯁꯤ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯐꯥꯎ ꯀꯛꯄꯒꯤ ꯐ꯭ꯂꯥꯏꯠꯀꯤ ꯃꯃꯜꯒ ꯑꯩꯈꯣꯏꯒꯤ ꯒꯨꯋꯥꯍꯥꯇꯤꯐꯥꯎ ꯆꯠꯂꯛꯄꯒꯤ ꯃꯃꯜꯒ ꯀꯣꯜꯀꯇꯥ ꯆꯠꯄꯒꯤ ꯃꯃꯜꯒ ꯃꯁꯤꯒꯤ ꯂꯥꯛꯄꯒꯤ ꯃꯥꯟꯅꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯄꯁꯤ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯁ꯭ꯇꯦꯠꯀꯤ ꯂꯩꯉꯥꯛꯅꯁꯨ ꯃꯁꯤ ꯁ꯭ꯇꯦꯠꯀꯤ ꯁꯕꯖꯦꯛ ꯑꯣꯏꯅ ꯃꯁꯤ ꯌꯥꯝ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯐ꯭ꯂꯥꯏꯠꯀꯤ ꯁꯥꯔꯚꯤꯁꯁꯤꯡꯁꯤ ꯃꯁꯤ ꯃꯅꯤꯄꯨꯔꯗ ꯃꯁꯤ ꯐꯅ ꯑꯟꯗꯔꯇꯦꯀꯤꯡ ꯇꯧꯔꯁꯦ ꯑꯦꯚꯤꯌꯦꯁꯟ ꯃꯤꯅꯤꯁꯇꯔ ꯆꯦ ꯏꯔꯒ ꯃꯁꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯅ ꯃꯁꯤ ꯊꯤꯡꯖꯤꯜꯂꯅꯤ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯁꯤ ꯌꯥꯔꯔꯣꯏ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯦꯁꯔ ꯈꯔꯁꯨ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯃꯁꯤ ꯂꯣꯅ ꯌꯥꯕ ꯅꯠꯇ꯭ꯔꯒ ꯌꯥꯗꯕꯗꯨꯅ ꯄꯣꯠ ꯑꯃ ꯑꯣꯏꯔꯒꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯖꯒꯥꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝꯅꯤꯅ ꯃꯁꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯆꯞ ꯆꯥꯕ ꯄꯕ꯭ꯂꯤꯛꯀꯤ ꯁꯦꯟꯇꯤꯃꯦꯟꯠꯁꯤꯡꯁꯤ ꯈꯪꯕꯤꯔꯒ ꯁ꯭ꯇꯦꯟ ꯇꯧꯕꯝꯗꯤ ꯃꯊꯧ ꯇꯥꯏ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯦꯅꯤ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯕ꯭ꯂꯤꯛ ꯁꯦꯛꯇꯔꯁꯤꯡꯒ ꯃꯥꯟꯅꯗꯕ ꯄꯣꯠ ꯑꯃꯗ ꯆꯠꯂꯀꯥꯟꯗ ꯃꯈꯣꯏꯅ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕ ꯌꯥꯕꯒꯤ ꯄꯣꯠ ꯁꯤꯁꯇꯦꯝ ꯑꯃꯗ ꯁꯨꯃꯥꯏꯅ ꯆꯠꯍꯟꯕ ꯌꯥꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯑꯗꯨꯝ ꯐꯣꯡꯅ ꯅꯨꯡꯊꯤꯟ ꯐꯥꯎꯕꯇ ꯃꯤꯌꯥꯝꯗꯒꯤ ꯑꯗꯨꯝ ꯐꯣꯡꯅ ꯁꯥꯒꯨꯟ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯑꯦꯖꯦꯟꯁꯤ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯥꯏꯔ ꯇꯥꯜꯍꯟꯕꯒꯤ ꯃꯆꯥꯛ ꯑꯃ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯍꯥꯞꯄꯒꯤ ꯀꯩꯅꯣ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃꯈꯛ ꯑꯣꯏꯒꯅꯤꯅ ꯇꯥꯖꯤꯠ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯇꯥꯖꯤꯠ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯑꯩꯒꯤ ꯚ꯭ꯌꯨ ꯑꯣꯕꯖꯥꯔꯕꯦꯁꯟ ꯄꯤꯖꯕ ꯇꯥꯔꯒꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯀꯥꯡꯄꯣꯛꯄꯤ ꯇꯨ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯂꯝꯕꯤ ꯑꯃꯈꯛ ꯃꯣꯏꯅ ꯖꯟꯃꯟ ꯔꯣꯗ ꯑꯃ ꯂꯩꯕꯁꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯐꯥꯎꯔꯒ ꯑꯩꯈꯣꯏ ꯃꯁꯤ ꯆꯠꯂꯤꯕꯁꯤ ꯃꯈꯣꯏ ꯀꯨꯀꯤꯒꯤ ꯌꯥꯝ ꯀꯟꯅ ꯗꯣꯃꯤꯅꯦꯠ ꯇꯧꯕ ꯑꯦꯔꯤꯌꯥꯁꯤ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯀꯥꯡꯄꯣꯛꯄꯤ ꯁꯥꯏꯀꯜꯁꯤ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯝꯒꯤ ꯁꯥꯏꯠꯁꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯏꯔꯥꯡꯁꯤ ꯑꯩꯈꯣꯏꯅ ꯅꯦꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯂꯥꯏꯟ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤꯒꯤ ꯌꯥꯝ ꯅꯛꯅꯕ ꯄꯣꯏꯟꯠꯁꯤꯡ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2 ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 37ꯒꯤ ꯌꯥꯝ ꯅꯛꯅꯕ ꯖꯒꯥ ꯑꯣꯏꯕ ꯔꯣꯝꯁꯤꯗ ꯈꯔ ꯍꯦꯟꯅ ꯑꯦꯇꯦꯛ ꯇꯧꯔꯒ ꯃꯁꯤ ꯄꯕ꯭ꯂꯤꯛ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯀꯨꯀꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯔ ꯇꯦꯔꯣꯔꯤꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯊ꯭ꯔꯦꯠ ꯇꯧꯕꯁꯦ ꯇꯧꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯃꯦꯟꯇꯦꯜꯂꯤ ꯍꯔꯥꯁꯃꯦꯟ ꯈꯔ ꯄꯤꯔꯒ ꯑꯗꯨꯝ ꯅ꯭ꯌꯨ ꯌꯔꯒꯤ ꯑꯅꯧꯕ ꯈꯨꯗꯣꯜ ꯑꯣꯏꯅ ꯃꯣꯏꯅ ꯉꯔꯥꯡ ꯅꯍꯥꯟ ꯀꯥꯡꯆꯨꯞꯇꯒ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯇꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯇꯤꯜ ꯍꯧꯖꯤꯛꯐꯥꯎꯗ ꯃꯗꯨꯒꯤ ꯄ꯭ꯂꯥꯟ ꯂꯩꯔꯤ ꯀꯥꯏꯅ ꯎꯠꯂꯛꯄ ꯃꯥꯟꯕ ꯄꯣꯠ ꯑꯃ ꯂꯩ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯑꯗꯨꯒ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯣꯟꯒꯤ ꯖꯥꯃꯔꯁꯤꯡ ꯂꯩꯅ ꯀꯔꯤ ꯃꯔꯝꯒꯤ ꯇꯧꯗꯕꯅꯣ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯃꯈꯣꯡꯒꯤ ꯑꯥꯔꯃꯤꯒꯤ ꯃꯅꯤꯡꯗ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯡꯁꯤ ꯁꯨꯃꯥꯏꯅ ꯀꯥꯡꯄꯣꯛꯄꯤ ꯇꯨ ꯆꯨꯔꯆꯥꯟꯄꯨꯔ ꯁꯝꯅꯕ ꯄꯣꯠꯇ ꯑꯩꯈꯣꯏ ꯅꯍꯥꯟ ꯅꯥꯒꯥꯒꯤ ꯀꯩꯅꯣ ꯑꯃꯈꯛ ꯐꯨꯔꯨ ꯈꯣꯠꯂꯦꯅ ꯇꯧꯕꯒꯤꯗ ꯑꯩꯈꯣꯏ ꯂꯝꯕꯤ ꯊꯤꯡꯖꯤꯟꯕꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯅ ITLFꯅ ꯀꯣꯇꯨꯅ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯟ ꯒ꯭ꯔꯥꯎꯟꯗ ꯁꯨꯃꯥꯏꯅ ꯂꯝꯕꯤꯁꯤ ꯊꯤꯡꯖꯤꯟꯕꯤꯒꯅꯨ ꯃꯁꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯁꯤ ꯇꯧꯕꯅꯤ ꯀꯥꯏꯅ ꯃꯌꯥꯝ ꯑꯃ ꯐꯣꯡꯉꯦ ꯑꯗꯣ ꯃꯈꯣꯏꯅ ꯇꯧꯕ ꯄꯣꯠꯁꯤꯡꯗꯨꯗꯅ ꯃꯈꯣꯏꯅ ꯑꯗꯨ ꯒ꯭ꯔꯥꯎꯟ ꯑꯣꯐ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯎꯗꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯤꯅ ꯇꯧꯔꯛꯑꯒꯅ ꯃꯗꯨꯒꯤ ꯄꯣꯠꯇꯨꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡꯗꯨ ꯅꯪꯉꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯄꯥꯈꯨꯝ ꯄꯤꯔꯛꯄ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯎꯍꯜꯂꯤꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯀꯩꯁꯨ ꯉꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯇꯁꯦꯡꯅ ꯃꯁꯥꯒꯤ ꯌꯨꯝꯐꯝ ꯂꯩꯇꯕ ꯁꯩꯗꯥꯡꯐꯝ ꯅꯤꯔꯒ ꯂꯥꯛꯄ ꯃꯈꯣꯏꯅ ꯇꯧꯕ ꯊ꯭ꯔꯦꯠ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯅ ꯀꯩꯁꯨ ꯃꯈꯣꯏꯒꯤ ꯊ꯭ꯔꯦꯠꯇꯨꯗ ꯆꯠꯀꯗꯧꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯉꯁꯤꯁꯨ ꯃꯈꯣꯏ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯏꯟꯗꯤꯌꯟꯒꯤ ꯑꯥꯔꯃꯤꯒꯤ ꯀꯩꯅꯣꯒꯤꯁꯤꯡꯅ ꯃꯤꯍꯨꯠꯁꯤꯡꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯗꯨꯒꯨꯝꯕ ꯔꯣꯀꯦꯠ ꯁꯤꯖꯤꯟꯅꯕ ꯂꯩꯇꯦ ꯃꯤꯁꯥꯏꯜ ꯁꯤꯖꯤꯟꯅꯕ ꯂꯩꯇꯦ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯂꯩꯇꯦ ꯑꯗꯨ ꯂꯩꯇꯦ ꯍꯥꯏꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯗ꯭ꯔꯣꯟꯁꯦ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯁꯥꯟꯅꯄꯣꯠ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯈꯣꯏꯅ ꯈꯪꯒꯗꯕꯅꯤ ꯑꯗꯨꯅ ꯔꯤꯄꯣꯔꯠ ꯑꯃꯈꯛꯇꯪ ꯑꯩꯈꯣꯏꯁꯦ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯑꯩꯈꯣꯏꯅ ꯖꯒꯥ ꯑꯃꯈꯛꯇ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁ ꯑꯃꯈꯛ ꯊꯝꯃꯒ ꯃꯈꯣꯏꯅ ꯄꯤꯕ ꯔꯤꯄꯣꯔꯠ ꯃꯌꯥꯝ ꯑꯃꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝꯅ ꯃꯗꯨꯒꯤ ꯄꯣꯠꯇꯨꯒꯤ ꯊꯥꯖꯕ ꯄꯤꯔꯒ ꯂꯧꯔꯀꯥꯟda ꯃꯗꯨꯗ ꯊꯥꯖꯕ ꯊꯝꯃꯀꯥꯟꯗ ꯊꯕꯛ ꯇꯧꯕꯗꯨꯅꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄꯁꯨ ꯉꯝꯃꯣꯏ ꯃꯔꯝ ꯑꯗꯨꯅ BSF ꯈꯪꯗꯦ ꯑꯗꯨꯒ CRPF ꯈꯪꯗꯦ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯈꯪꯗꯦ ꯏꯟꯗꯣ ꯇꯤꯕꯦꯇꯟ ꯕꯣꯔꯗꯔ ꯄꯨꯂꯤꯁ ꯐꯣꯔꯁ ꯈꯪꯗꯦ SSB ꯈꯪꯗꯦ ꯂꯣꯏꯅꯃꯛ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯈꯪꯗꯦ ꯂꯩꯔꯤꯕ ꯐꯣꯔꯁ ꯃꯌꯥꯝꯁꯤꯡꯁꯦ ꯃꯐꯝ ꯖꯒꯥꯁꯤꯡꯗ ꯆꯞ ꯆꯥꯅ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯊꯝꯕ ꯈꯔꯗꯤ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯄꯥꯔꯇꯤꯀꯨꯂꯔ ꯐꯣꯔꯁ ꯑꯃꯈꯛꯇꯪ ꯊꯝꯃꯒ ꯇꯧꯕꯗꯨꯅꯗꯤ ꯃꯈꯣꯏꯅ ꯄꯤꯕ ꯔꯤꯄꯣꯔꯠꯁꯤꯡꯗꯨꯗ ꯍꯣꯝꯒꯤ ꯖꯒꯥꯁꯤꯡꯗꯁꯨ ꯃꯗꯨꯒꯤ ꯔꯤꯄꯣꯔꯠꯇꯨꯅ ꯑꯗꯨꯝ ꯑꯆꯨꯝꯕ ꯑꯣꯏꯔꯕ ꯆꯠꯂꯀꯥꯟꯗ ꯇꯧꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯐꯥꯒꯤ ꯇꯥꯊꯣꯟꯕ ꯄꯣꯠ ꯑꯃꯈꯛ ꯂꯩ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ
ꯑꯩꯈꯣꯏ ꯍꯥꯟꯅ ꯍꯧꯃꯤꯟ ꯀꯥꯔꯝꯕ ꯑꯩꯈꯣꯏꯅ ꯀꯨꯀꯤꯗ ꯑꯣꯜ ꯀꯨꯀꯤ ꯅꯠꯇ꯭ꯔꯒ ꯅ꯭ꯌꯨ ꯀꯨꯀꯤꯅ ꯈꯥꯏꯕꯒꯤ ꯋꯥꯐꯝ ꯅꯠꯇꯅ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯑꯣꯜ ꯀꯨꯀꯤ ꯍꯥꯏꯕ ꯆꯨꯝꯗꯦ ꯅ꯭ꯌꯨ ꯀꯨꯀꯤ ꯍꯥꯏꯕ ꯆꯨꯝꯗꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯉꯁꯤꯒꯤ ꯑꯗꯨꯒꯨꯝꯕ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯃꯒꯤ ꯍꯦꯗꯂꯥꯏꯟꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯩꯌꯦꯕ ꯀꯥꯡꯄꯣꯛꯄꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡ ꯆꯟꯕ ꯃꯄꯥꯎ ꯈꯨꯜꯒꯤ ꯄꯥꯎꯗꯝꯅꯦꯅ ꯑꯃꯈꯛ ꯏꯕꯗ ꯑꯩꯈꯣꯏꯒꯤ ꯅꯤꯇꯤ ꯍꯣꯝ ꯑꯦꯀꯥꯗꯃꯤꯗ ꯃꯩꯇꯩꯁꯨ ꯀꯨꯀꯤꯁꯨ ꯅꯥꯒꯥꯁꯨ ꯄꯨꯟꯅ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯤ ꯍꯥꯏꯕ ꯄꯣꯠ ꯊꯦꯡꯅꯔꯤꯕ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯁꯤꯒꯨꯝꯕ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡ ꯑꯗꯨꯒ ꯃꯤ ꯐꯥꯔꯒ ꯁꯦꯜ ꯇꯥꯟꯕ ꯍꯣꯁꯇꯦꯖ ꯑꯣꯏꯅ ꯃꯌꯥꯝ ꯑꯃ ꯐꯥꯖꯤꯜꯂꯒ ꯊꯝꯃꯀꯥꯟꯗ ꯒꯣꯔꯃꯦꯟꯗꯁꯨ ꯍꯦꯟꯅ ꯗꯤꯁꯇꯔꯕꯦꯟꯁ ꯄꯤꯔꯤꯕ ꯀꯥꯡꯕꯨ ꯃꯌꯥꯝꯁꯦ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡ ꯑꯁꯦꯡꯕꯗꯨ उथुरगा ngasi adumba external aggression leire Manipurda aduga internal disturbance pe amma leire hana pochi leire kanda it should be the duty of the paramilitary forces madu protect tawnabagi madu safeguard tawnabagi hana leiba pot makoina tawba ngamdragadi paramilitary forces me amma Manipur leije kari kanar ga ba wapam amma lei aduna simba mayam singi da jir koina kuwahang mayam amma pakum phangroi do mayam amma pakum oina phangaga su madu solution poroi da badu masiki core issue mayam amma lenar ko matamda koi politicians singna magi opinion pira kanda masida praja miyamgi sentiment si kemta khangdana magi oibo opinion ka tang pira nga ke pira ga media da tiger oraga leiba masagi moral responsibility lawdaba first and foremost duty of an elected representative natraga madu karino adu parliamentary na moina makoi elected amoina kai tawdo no khangdaba man mayam ngasi koina sum uruk pasina ngasi praja sing si wahan bani aduga drone bombing jing thadar yo pot sing su ta seng na haiba targa di lan je loshelaning daba lan loshingra kanda madugi sel tanba phangroi da kain khanba kanggu sing su madugi manung da hidden directors mayam tamaga leirar kaina praja miyam na hainari base mase nungsi sita di una leng de haiba da maina chum ladra kaina pochi mayam le do kanana director urino kanana lan lo heningdru no haiba pochi di ekona khangdraga su ngasi Manipur da kuki pusalaki ba adugumba mayam ama madugi elected mayam gi murakta hujik chu dum karaga leiba mayam karaga leiba mayam murakta kana no pusalaki ba poche kadu kari marungi masigi poching che last many years last many decades masai gi koina chang khiba mayam do ngasi ano ba khul maming tholakanda tongan mayam lalong mayam ama changchal aga ngasi de koina jelangam project kaina ngasi haraiba port project sing gi manung da haiba tare masida koina changchal ga tawriba pot sing ngasi adum yengaga leithoga miyang gi miune leiriba sing kana no je koina haiba adaga sum khanga wafam neba hojik chu aduna hojik election nakshela kadore 2027 ke ngare 25 okshala bani aduna sigi posida ikoi hujik 24 okshala bani aduna sigi pochings da 25 loishala manung jida loishala 24 ba chang matam jida di ikoi Aadhaar card chabagi voter card chabagi ari maming change leibam change tawna honor pagi enrollment gi center sing hangna ba honor na bagi mayam ama madugi keno su koina ura ani aduna kwani gi maru oi je suma mayam je koi illegal immigrants natra kai koina narco terrorists are so called habitual liars can have a group mayam sing je thengna gi have ta gre koi indigenous people mayam sing je amutang kok chungchanaba puning chungchanlar kanda koi amatoina unity sagat minaraganda sigumma tawriba mayam je hanna bot chingminana pot amakak masi lenga ki yobiriba lenga ki opposition leibiriba even ikoi gi editor amakak na magi channel amak ta piba interview kenoda ikoi gi discussion gi topic te yam bajaba mai gi ikoi gi gari thori badu ke steering pari baduna lenga ni aduga break net ka dubno opposition ni aduga net ka daba machigi tawgadriba pot mayam sing magi longna ga daba pot thogdang sing du longna daba taraga di madugi potugi kana ba phangwe haibagi opinion observation piece yam chumme aduna maduda ikoi swaida break yaudaba gari thobusu yaroi aduga steering fail oiba gari thobusu yaroi do pot oibnina chap chana ikoi swaida ikoi mogi lobum thokot thogdang sing do laurukanda masungba tholaiba pot mayam sing lotion gi haiba taraga di makoi government gi makha da leba mercenaries natraga union government gi makha leba madugi mercenaries mayam sing gi magi tawgadaba duties responsibilities sing sab chana lahona bahona da su makoi gi mathogdang sing do aikoina madu khudum michilaga praja sing na takpagi wana te ngasi khudum michilaga point to pot mayam sing su ena importance natraga madugi kitang consideration kan thambidraga di ta je suma mayam sidi adum nakan namada uji ta jina habigirba so sampuri side phaba chal kai gi chai lochen ga su somda dum hore yo poche dum horakani haib je ta je masidi adum machi hek masigi narco terrorist mayam je chap chana suicide site order ga tho kanda terroristing da han pada kasu Indian law da madu yadi have laite aduna even
ꯑꯐꯥꯁꯄꯥ ꯆꯠꯅꯔꯤꯕ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯑꯐꯥꯁꯄꯥ ꯊꯝꯃꯝꯕ ꯂꯧꯊꯣꯛꯏꯕ ꯀꯔꯤꯒꯤꯅꯣ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥ ꯑꯦꯛ ꯂꯧꯊꯣꯛꯏꯕ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯈ꯭ꯋꯥꯏꯗꯒꯤ ꯗ꯭ꯔꯥꯀꯣꯅꯤꯌꯦꯜ ꯑꯦꯛꯅꯦ ꯍꯥꯏꯔꯤꯕ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯐꯤꯛ 1958ꯁꯦ ꯃꯁꯤꯒꯤ ꯑꯐꯕ ꯋꯥꯍꯟꯊꯣꯛ ꯅꯥꯀꯟꯗ ꯍꯪꯉꯒꯗꯤ ꯃꯥꯒꯤ ꯑꯐꯕ ꯅꯥꯀꯟꯅ ꯁꯥꯏꯠꯅ ꯀꯔꯤꯅꯣ ꯀꯥꯏꯁꯦ ꯈꯜꯂꯀꯥꯟꯗ ꯃꯁꯤꯗꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤꯗꯤ ꯑꯃꯨꯛꯇꯪ ꯋꯥꯟ ꯇꯥꯏꯝ ꯁꯣꯂꯨꯁꯟ ꯑꯣꯏꯅꯕ ꯄꯨꯂꯞ ꯂꯣꯏꯁꯤꯟꯈꯤꯕ ꯅꯠꯇ꯭ꯔꯗꯤ ꯇꯥꯖꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯏꯔꯥꯡꯁꯤꯗꯤ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔꯅ ꯃꯗꯨꯗ ꯗꯥꯏꯔꯦꯛꯁꯟ ꯄꯤꯔꯀꯥꯟꯗ ꯃꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯂꯥꯟꯅ ꯑꯗꯨꯒꯨꯝꯕ ꯑꯔꯥꯟꯕ ꯃꯔꯝꯗ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯃꯌꯥꯝ ꯑꯃ ꯇꯥꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯑꯥꯔꯝ ꯃꯌꯥꯝ ꯑꯃ ꯄꯩꯁꯜꯂꯒ ꯑꯥꯔꯝꯁ ꯑꯦꯝꯌꯨꯅꯤꯁꯟ ꯃꯌꯥꯝ ꯄꯩꯁꯜꯂꯀꯥꯟꯗ ꯏꯅꯣꯁꯦꯟ ꯁꯤꯚꯤꯂꯤꯌꯟꯁꯤꯡꯅ ꯇꯥꯔꯒꯦꯠ ꯇꯧꯔꯀꯥꯟꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯁꯦꯄꯔꯦꯠ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯁꯦꯄꯔꯦꯠ ꯁ꯭ꯇꯦꯠ ꯑꯃ ꯀꯟꯇ꯭ꯔꯤ ꯑꯃ ꯁꯦꯝꯅꯕꯒꯤ ꯃꯪꯂꯥꯟꯗ ꯖꯦꯂꯦꯡꯉꯝ ꯄ꯭ꯔꯣꯖꯦꯛꯇꯨ ꯁꯞꯄꯣꯔꯠ ꯇꯧꯕꯁꯤꯡꯅ ꯇꯧꯕꯅꯦꯅ ꯇꯥꯖꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯩꯈꯣꯏꯅ ꯇꯥꯖꯦ ꯃꯁꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯅꯤꯄꯨꯔ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯁꯤ ꯁꯦꯡꯗꯣꯛꯄ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ ꯃꯗꯨꯃꯥꯏꯅ ꯂꯩꯇꯦꯅ ꯑꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯟꯅ ꯑꯗꯨꯝ ꯁꯥꯏꯠ ꯑꯩꯈꯣꯏ NSNIMꯅ ꯄꯤꯔꯛꯏꯕ ꯄꯣꯠꯁꯤꯁꯨ ꯑꯗꯨꯝ ꯃꯗꯨ ꯂꯥꯟꯕ ꯄꯣꯠ ꯑꯃꯗꯗꯤ ꯍꯥꯏꯖꯤꯜꯂꯛꯑꯣꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯆꯨꯝꯃꯝꯕꯁꯨ ꯌꯥꯏꯅ ꯂꯧꯋꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯊꯛꯇ ꯃꯁꯤꯒꯤ ꯁꯞꯄꯣꯔꯠ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯥꯖꯦꯟ ꯍꯧꯖꯤꯛ ꯊꯝꯕꯤꯕ ꯋꯥꯐꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯇꯥꯏꯝꯁꯀꯤ ꯉꯔꯥꯡ ꯐꯣꯡꯕ ꯀꯩꯅꯣꯗ ꯈꯕꯔꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯇꯣꯞ ꯍꯦꯗꯤꯡ ꯑꯣꯏꯅ ꯀꯥꯔꯤꯁꯦ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁ ꯀꯂꯦꯛ ꯑꯣꯚꯔ 10 crore monthly ꯗꯤꯁꯄꯥꯏꯠ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯄꯦꯀꯦꯖ ꯍꯥꯏꯅ ꯃꯣꯏ ꯄꯤꯔꯤꯕ ꯑꯗꯩ ꯁꯤꯗꯩꯁꯤꯗ ꯃꯈꯣꯏꯅ ꯊꯥꯗ 10 crore ꯍꯦꯟꯅ ꯃꯈꯣꯏ ꯀꯂꯦꯛꯁꯟ ꯇꯧꯋꯦꯅ ꯄꯤꯕ ꯃꯇꯝꯗ ꯌꯥꯝꯅ ꯈꯥꯏꯗꯣꯛꯅ ꯃꯆꯥ ꯈꯥꯏꯅ ꯃꯗꯨ ꯑꯆꯨꯝꯕ ꯄꯣꯠ ꯑꯃꯗꯤ ꯂꯩꯔꯝꯃꯒ ꯃꯗꯨ ꯐꯣꯡꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯃꯗꯨ ꯍꯦꯗꯤꯡ ꯀꯥꯔ ꯑꯣꯏꯅ ꯈꯜꯂꯤ ꯃꯗꯨꯗ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯒ꯭ꯔꯨꯞꯁꯤꯡꯗ KNFꯅ Nꯅ 20,000 ꯀꯂꯦꯛ ꯇꯧꯏ ꯑꯗꯨꯒ KNF-Sꯅ 50,000 ꯀꯂꯦꯛ ꯇꯧꯏ ꯑꯗꯨꯒ 15,000ꯅ KLAꯅ ꯇꯧꯏ ꯑꯗꯨꯒ 15,000 ꯑꯃ KRAꯅ 50,000ꯅ KRF 40,000ꯅ KNF-Z 20,000ꯅ KRU ꯑꯗꯨꯒ 60,000ꯅ KNF-MC-ꯅ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯏꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯈꯣꯏ ꯐꯖꯅ ꯃꯈꯣꯏ ꯑꯗꯨꯝ ꯍꯥꯞꯄꯛꯏ ꯑꯗꯨ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯅ ꯀꯨꯀꯤꯒꯤ ꯑꯦꯄꯦꯛꯁ ꯑꯝꯕ꯭ꯔꯦꯂꯥ ꯕꯣꯗꯤ ꯑꯣꯏꯔꯤꯕ KNO ꯅꯠꯇ꯭ꯔꯒ UPF ꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯁꯤꯅ ꯏꯂꯤꯒꯦꯜ ꯇꯦꯛꯁ ꯃꯌꯥꯝ ꯑꯃ ꯂꯧꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤ NSAꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯏꯕ ꯖꯒꯥꯁꯤꯡ ꯃꯈꯣꯏꯅ ꯗꯣꯃꯤꯅꯦꯠ ꯇꯧꯔꯒ ꯂꯩꯕ ꯑꯦꯔꯤꯌꯥꯁꯤꯡ ꯅꯠꯇ꯭ꯔꯒꯁꯨ ꯏꯚꯟ ꯀꯥꯡꯄꯣꯛꯄꯤ ꯑꯣꯏꯕ ꯌꯥꯏ ꯑꯦꯅꯤ ꯖꯒꯥ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯁ꯭ꯋꯥꯏ ꯖꯒꯥꯗ ꯂꯝꯕꯤꯗ ꯆꯠꯄꯗ ꯈꯥꯏꯔꯤꯕ ꯁꯦꯡꯈꯥꯏ ꯊꯨꯝꯈꯥꯏꯗ ꯁꯨꯃꯥꯏꯅ ꯑꯦꯛꯁꯇꯣꯔꯁꯟ ꯇꯧꯔꯦ ꯑꯣꯄꯟ ꯑꯦꯛꯁꯇꯣꯔꯁꯟ ꯇꯧꯔꯦ ꯁꯤ ꯃꯌꯥꯝꯅ ꯈꯪꯅꯕ ꯋꯥꯐꯝꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯂꯩꯕ ꯍꯥꯏꯠ ꯑꯥꯎꯠ ꯖꯒꯥꯁꯤꯡ ꯃꯈꯣꯏꯅ ꯂꯣꯠꯂꯒ ꯂꯩꯕ ꯖꯒꯥꯁꯤꯡꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯖꯒꯥꯗꯨ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯒꯤ BSFꯀꯤ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯑꯇꯣꯞꯄ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁꯀꯤꯕꯨ ꯑꯣꯏꯔꯣ ꯑꯦꯅꯤ ꯄꯣꯠ ꯔꯦꯖꯤꯃꯦꯟ ꯑꯃ ꯀꯝꯄꯦꯅꯤ ꯑꯃ ꯂꯩꯕꯒꯤ ꯖꯒꯥ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨ KMꯀꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯀꯟꯁꯔꯟ ꯀꯩꯅꯣꯁꯤꯡꯗ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯄꯗ ꯃꯗꯨ ꯀꯌꯥꯝꯇ ꯀꯩꯁꯨ ꯑꯊꯤꯡꯕ ꯄꯤꯒꯗꯕꯗꯤ ꯂꯩꯇꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯑꯩꯈꯣই ꯃꯗꯨ ꯂꯣꯟꯅ ꯊꯨꯞꯅ ꯄꯨꯏ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯏ ꯁꯤꯒ ꯁꯝꯅꯔꯦ ꯃꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯀꯩꯅꯣꯒꯤ ꯍꯧꯖꯤꯛꯀꯤ ꯖꯒꯥꯗꯨꯒꯤ ꯑꯗꯥꯏꯒꯤ ꯃꯅꯥꯛ ꯅꯛꯄ ꯇꯥꯕ ꯊꯪꯅꯕꯒꯤ ꯖꯒꯥꯒꯤ SPꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯥꯔꯖꯦꯁ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤ ꯆꯥꯔꯖ ꯇꯧꯅꯔꯒ ꯂꯪꯅꯔꯒ ꯑꯩꯈꯣꯏ ꯀꯅꯥꯅ ꯆꯨꯝꯃꯤ ꯀꯅꯥ ꯂꯥꯜꯂꯦ ꯈꯟꯗ꯭ꯔꯒꯁꯨ ꯑꯍꯥꯏꯕ ꯀꯟꯕ ꯈꯨꯝꯕ ꯀꯟꯕ ꯄꯥꯎꯈꯨꯝ ꯌꯥꯝꯅ ꯍꯦꯟꯅ ꯄꯤꯕ ꯍꯩꯕ ꯅꯠꯇ꯭ꯔꯒ ꯋꯥꯍꯪ ꯀꯥ ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯍꯩꯕ ꯀꯥꯡꯕꯨꯅ ꯑꯗꯨꯝ ꯑꯆꯨꯝꯕ ꯁꯛꯑꯒ ꯂꯩꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯉꯁꯤꯗꯤ ꯇꯥꯖꯦ ꯑꯩꯈꯣꯏꯅ ꯆꯠꯊꯔꯛꯄ ꯎꯕꯁꯦ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅ ꯂꯧꯏ ꯏꯚꯟ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯃꯤꯡ ꯊꯣꯟꯕꯗ ꯍꯤꯁꯇ꯭ꯔꯤ ꯁꯦꯝꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯐꯦꯛ ꯑꯣꯏꯕ ꯗꯣꯀꯨꯃꯦꯟ ꯃꯌꯥꯝ ꯑꯃ ꯁꯦꯝꯕꯗ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯕꯗ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯔꯦ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯀꯥꯡꯕꯨꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯃꯈꯣꯏꯅ ꯄꯥꯕ꯭ꯂꯤꯛ ꯗꯣꯃꯦꯟꯗ ꯊꯝꯖꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯏꯟꯄꯤ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯀꯨꯀꯤ ꯏꯟꯄꯤꯁꯤꯗ ꯏꯟꯄꯤ ꯍꯥꯏꯕꯒꯤ ꯑꯥꯔꯊꯁꯦ ꯑꯝꯇꯪ ꯉꯁꯤ ꯒꯨꯒꯜꯗ ꯁꯨꯝ ꯌꯥꯎꯔ ꯌꯦꯡꯕꯅꯤ ꯁꯔꯆ ꯇꯧꯔ ꯌꯦꯡꯕꯤꯔꯣ ꯃꯁꯤ ꯒꯚꯔꯟꯃꯦꯟꯠ ꯍꯥꯏꯕꯅꯦꯕ ꯀꯨꯀꯤ ꯒꯚꯔꯟꯃꯦꯟꯠ ꯀꯥꯏꯅ ꯑꯗꯨꯝ ꯇꯧꯔ ꯂꯥꯛꯄ ꯑꯗꯒꯤ ꯃꯈꯣꯏꯅ ꯏꯟꯗꯤꯖꯤꯅꯁ ꯀꯥꯏꯕ ꯋꯥꯍꯩꯁꯦ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯦꯜ ꯂꯤꯗꯔ ꯐꯣꯔꯝ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯒꯤ ꯁ꯭ꯋꯥꯏꯗ ꯃꯤ ꯍꯥꯠꯄ ꯃꯤ ꯀꯟꯕ ꯉꯝꯕ ꯃꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯗꯧꯅ ꯂꯩꯔꯤꯕ ꯀꯣꯇꯨ ꯏꯚꯟ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥ ꯑꯍꯨꯝ ꯑꯩꯈꯣꯏ ꯄꯩꯈꯥ ꯊꯥꯕꯒꯤ ꯇꯧꯕꯗ ꯆꯠꯄꯗ GPS ꯀꯤ ꯁꯤꯒꯅꯦꯜ ꯑꯣꯟꯅ ꯆꯠꯈꯤꯗꯅ ꯇꯧꯕꯅꯤ ꯍꯥꯏꯔꯒ ꯑꯅꯤ ꯐꯥꯖꯤꯜꯂꯒ ꯑꯃ ꯊꯤꯅ ꯄꯨꯔ ꯊꯥꯗꯣꯔꯛꯑꯒ ꯃꯗꯨ ꯁꯤꯔꯗ꯭ꯔꯥ ꯀꯥꯏꯅ ꯈꯜꯂꯨꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯑꯅꯤ ꯊꯥꯗꯣꯔꯛꯄꯒꯤ ꯔꯤꯛꯁ ꯑꯦꯟ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯄꯨꯝꯕꯗꯨ ꯀꯣꯇꯨꯅꯒ ꯂꯧꯔꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏ ꯖꯤꯔꯤꯒꯤ ꯏꯟꯁꯤꯗꯦꯟꯁ ꯑꯃꯨꯛ ꯍꯪꯒꯠꯂ ꯌꯦꯡꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯨ ꯍꯥꯠꯂꯣꯏ ꯃꯈꯣꯏ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ ꯀꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯣꯏꯒꯤ ꯂꯤꯗꯔꯅꯦꯅ ꯍꯥꯏꯖꯕ ꯃꯌꯥꯝ ꯑꯃꯅ ꯃꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯊꯥꯗꯣꯔꯛꯑꯀꯥꯟꯗ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯁꯨꯃꯥꯏꯅ ꯍꯥꯠꯄ ꯈꯣꯠꯄ ꯆꯠꯊꯔꯛꯄ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯄ꯭ꯔꯣꯚꯤꯖꯟ ꯃꯌꯥꯝ ꯂꯣ ꯃꯌꯥꯝ ꯏꯟꯗꯤꯌꯥꯒꯤ ꯂꯣ ꯃꯌꯥꯝꯁꯤꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯅ ꯂꯩꯕ ꯃꯑꯣꯡꯗ ꯆꯠꯊꯔꯛꯄꯁꯤꯗ ꯉꯁꯤꯗꯤ ꯏꯚꯟ ꯊꯕꯛ ꯊꯧꯑꯣꯡ ꯃꯌꯥꯝꯁꯤꯡꯁꯤꯗ ꯃꯈꯣꯏꯁꯤ ꯇꯁꯦꯡꯅ ꯂꯣꯟꯅ ꯌꯣꯛꯈꯠꯄ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯇꯧꯕꯗ ꯑꯗꯨꯝ ꯌꯥꯔꯒ ꯂꯩꯊꯣꯛꯑꯒ ꯌꯦꯡꯕ ꯃꯥꯟꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯏꯚꯟ
ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯗꯅꯤ ꯃꯗꯨ ꯑꯩꯅ ꯊꯦꯡꯅꯈꯤꯕꯁꯨ ꯃꯗꯨ ꯑꯩꯅ ꯅꯤꯡꯁꯤꯡꯖꯕꯗ ꯅꯕꯦꯝꯕꯔꯒꯤ 24 28 ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯑꯣꯏꯁꯤ ꯅꯨꯃꯤꯠꯁꯦ ꯑꯗꯨ ꯏꯚꯟ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯏꯁꯀꯤ CSO ꯂꯝꯂꯥꯏꯒꯤ ꯑꯦꯔꯤꯌꯥ ꯂꯩꯕ ꯀꯥꯡꯕꯨꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯑꯗꯨꯒ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯁꯤ ꯑꯩꯈꯣꯏ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯂꯩꯕ ꯄꯣꯠꯅꯤ ꯀꯥꯏꯅ ꯍꯥꯄꯛꯈꯤꯕ ꯑꯗꯒꯤ ꯃꯣꯏꯅ ꯕ꯭ꯂꯣꯀꯦꯠ ꯇꯧꯕꯗ ꯀꯥꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯈꯣꯏ ꯖꯒꯥ ꯈꯔꯗꯪ ꯅꯠꯇꯅ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡ ꯑꯗꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡ ꯅꯠꯇꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯊꯕꯛꯁꯦ ꯁꯄꯣꯔꯠ ꯇꯧꯕ ꯃꯥꯟꯗꯕ ꯃꯇꯝꯒꯤ ꯑꯗꯨꯝ ꯑꯣꯜꯂꯒ ꯌꯥꯅ ꯌꯥꯅꯕ ꯆꯠꯈꯤꯕꯒꯤ ꯐꯤꯕꯝꯗ ꯇꯧꯕ ꯃꯥꯟꯕ ꯄꯣꯠ ꯆꯠꯊꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇꯨꯁꯨ ꯑꯃꯅ ꯑꯟꯂꯣꯐꯨꯜ ꯑꯣꯏꯕ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒ ꯄꯤꯁ ꯇꯣꯛ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯇꯧꯅꯔꯒ ꯂꯩꯅꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯒꯁꯨ ꯁꯤꯁꯄꯥꯌꯔ ꯇꯧꯅꯔꯒ ꯂꯩꯕ NSAꯅ ꯄꯤꯔꯛꯄ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯑꯗꯒꯤ ꯒꯣꯔꯃꯦꯟ ꯑꯣꯐ ꯀꯩꯅꯣꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯅꯤꯄꯨꯔꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯄꯤꯔꯛꯄꯅ ꯄꯣꯠ ꯑꯃ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯕ ꯄꯥꯕ꯭ꯂꯤꯛꯁꯤꯡꯗꯅ ꯑꯃꯨꯛ ꯄꯥꯕ꯭ꯂꯤꯛꯀꯤ ꯑꯣꯏꯕ ꯄꯣꯠꯅ ꯀꯔꯤꯅꯣ ꯊꯝꯒꯗꯕ ꯄꯣꯠꯁꯦ ꯑꯣꯄꯤꯅꯤꯌꯟꯁꯦ ꯑꯗꯨꯒ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯂꯩꯉꯥꯛꯀꯤ ꯅꯠꯇ꯭ꯔꯒ ꯏꯚꯟ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯑꯦꯒꯦꯟꯁꯇ ꯋꯥ ꯉꯥꯡꯉꯒꯅ ꯃꯗꯨ ꯄꯣꯠꯇꯨ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯃꯗꯨ ꯏꯟꯗꯤꯌꯥꯒꯤ ꯀꯩꯅꯣꯗ ꯀꯥꯏꯕ ꯌꯥꯕ ꯄꯣꯠ ꯑꯣꯏꯔꯗꯤ ꯐꯥ ꯐꯨꯟꯕ ꯇꯧꯔꯒꯁꯨ ꯁ꯭ꯋꯥꯏꯗ ꯀꯨꯀꯤꯅ ꯑꯣꯄꯟ ꯑꯣꯏꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯁꯦꯄꯔꯦꯠ ꯇꯦꯔꯤꯇꯔꯤ ꯑꯃ ताꯟꯕꯗ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯌꯥꯎꯗꯕ ꯄꯣꯠꯇ ꯇꯧꯕꯗꯅ ꯀꯩꯝꯇ ꯍꯥꯏꯕ ꯉꯝꯗꯕ ꯄꯣꯠꯇ ꯂꯩꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯀꯥꯏꯕ ꯋꯥꯍꯪ ꯃꯌꯥꯝ ꯊꯣꯛꯂꯛꯏꯕꯁꯤ ꯁ꯭ꯋꯥꯏꯗꯅꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯆꯨꯝꯕ ꯇꯥꯔꯒꯁꯨ ꯂꯥꯟꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯉꯁꯤꯗꯤ ꯄꯤꯔꯛꯏꯕ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯠꯃꯦꯟꯁꯤꯡꯗꯨ ꯌꯦꯡꯉꯨꯔꯀꯥꯟꯗ ꯑꯗꯨꯝ ꯆꯨꯝꯃꯝꯗꯧ ꯃꯥꯟꯕ ꯄꯣꯠꯇꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯩꯕꯅꯤꯅ ꯇꯥꯖꯤꯠ ꯃꯁꯤ ꯑꯩꯒꯤ ꯄꯣꯠꯇꯗꯤ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯝꯅ ꯆꯞ ꯆꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃꯈꯛꯇꯪꯗꯤ ꯃꯁꯤ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯌꯟꯅ ꯇꯧꯕꯗꯤ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ